guys, welcome back to another video. ꯃꯌꯥꯝꯗ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯣ ꯑꯝꯇꯗꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯧ ꯃꯥꯟꯗꯦ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯋꯥꯜ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯑꯅꯥꯕ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯀꯟꯇꯦꯟꯃꯦꯟꯁꯨ ꯂꯥꯎꯔꯤ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯇꯦꯁ ꯇꯧꯋꯦꯕꯀꯣ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯒ ꯄꯨꯄꯨꯒꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦꯅ ꯏꯅꯥꯎꯄꯥꯗ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯏ ꯔꯤꯑꯦꯛꯁꯟꯗꯣ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯣꯜꯁꯦ ꯇꯧꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯣ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯖꯩ ꯂꯦꯠꯁ ꯒꯣ The number you are calling is not reachable. Network fꯪꯕꯖꯥꯠ ꯑꯩꯈꯣꯏ ꯀꯥꯏꯅꯦ ꯑꯩꯈꯣꯏꯗꯤ ꯅꯦꯠꯋꯥꯛ ꯀꯥꯏꯁꯤꯗꯤ ꯁꯤ ꯑꯩꯈꯣꯏ ꯆꯦꯡꯒ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯅꯤ ꯑꯩꯈꯣꯏ ꯆꯦꯡꯒ ꯁꯥꯟꯅꯧ ꯊꯝꯃꯒꯦ ꯑꯩ ꯀꯧ ꯂꯩ ꯍꯜꯂꯣ Hello. ꯃꯊꯣꯏ How? ꯀꯩꯗꯨꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗꯣ Hello. Hello, kaipo. ꯑꯗꯨꯕꯨꯔꯣ ꯇꯦꯁꯀꯤ ꯔꯤꯖꯜꯗꯨ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯃꯣꯏ 3 ꯑꯣꯏꯔꯦꯕ Kana. ꯃꯈꯥꯗꯒꯤ ꯅꯤꯅꯦ ꯑꯃꯒ ꯀꯀꯥ ꯑꯃꯅꯦ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯄꯨꯒ ꯑꯩꯈꯣꯏ ꯇꯣꯝꯕꯒ ꯑꯣꯏꯔꯦꯕ Kana, pupuga kanaga. ꯑꯩꯈꯣꯏ ꯇꯣꯝꯕꯒ MC ꯈꯨꯃꯟ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯁꯤꯟꯕꯤꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯐꯣꯇꯣ ꯀꯣꯟꯇꯦꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯖꯔꯤꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯉꯥꯜꯂꯩꯃ ꯀꯣꯟꯇꯦꯁꯇꯦꯟ ꯅꯝꯕꯔ 24 ꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯂꯥꯛꯄꯤꯕ ꯑꯣꯏꯕꯤꯔꯕꯗꯤ ꯁꯄꯣꯔꯠ ꯐ꯭ꯔꯣꯝ ꯌꯥꯎꯕꯤꯗꯨꯝ ꯍꯥꯏꯅ ꯍꯥꯞꯄꯤꯔꯝꯃꯣ ꯍꯧꯖꯤꯛꯇ ꯂꯣꯏꯁꯤꯜꯂꯒ ꯀ꯭ꯂꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯏ ꯆꯠꯄꯩ ꯇꯧꯅꯈꯔꯦ ꯃꯣꯏ ꯊꯤꯟꯗꯣꯏ ꯃꯥꯜꯂꯦ ꯑꯥꯗ ꯃꯥ ꯐꯣꯟ ꯑꯝꯇ ꯄꯥꯏꯈꯤꯗꯕ꯭ꯔꯣ ꯐꯣꯟꯗꯤ ꯄꯨꯍꯟꯈꯤꯗ꯭ꯔꯦ ꯐꯣꯟ ꯑꯃ ꯄꯥꯏꯔꯗꯤ ꯐꯗꯧꯅꯤ ꯑꯥꯗ ꯇꯧꯐꯝ ꯈꯪꯗꯗꯅ ꯋꯥꯈꯟꯗꯣ ꯖꯥꯠ ꯖꯥꯠ ꯈꯟꯖꯜꯂꯛꯅꯕ ꯑꯝꯇ ꯄꯥꯏ ꯆꯠꯈ꯭ꯔꯕꯣ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯃꯥ कमाई तो हो रही ꯅꯪ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯨꯗ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯄꯩ ꯃꯔꯥꯡ ꯇꯧꯕꯗꯣ ꯑꯗꯣ ꯄꯥꯏ ꯉꯝꯗ꯭ꯔꯕ ꯄꯨꯄꯨꯁꯨ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕꯅꯦꯕ ꯅꯥꯔꯦ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯉꯥꯏꯈꯣꯀꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤ ꯐꯣꯟ ꯇꯧꯔꯦ ꯑꯝꯇ ꯑꯣꯛꯀꯦ ꯍꯜꯂꯣ ꯀꯅꯥꯅꯣ ꯏꯌꯥꯡ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯗꯨꯅ ꯉꯥꯏꯈꯣ ꯇꯠꯈꯔꯦ ꯄꯥꯏꯒꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤ ꯑꯝꯇ ꯀꯩꯅꯣ ꯅꯥꯎꯕꯤ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ
ꯏꯌꯥꯡꯕ ꯁꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯒꯤꯅ ꯑꯣ ꯃꯊꯣꯏꯅꯦ ꯍꯥ ꯃꯊꯣꯏꯅꯦ ꯇꯦꯁ ꯇꯧꯅꯤ ꯍꯥꯏꯔꯣ ꯀꯃꯥꯏꯅ ꯇꯧꯅꯔꯕ ꯇꯧꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯄꯨꯄꯨꯒ ꯇꯣꯝꯕꯒ ꯑꯣꯏꯌꯦꯅ ꯄꯨꯄꯨꯒꯤꯗ ꯉꯥꯏꯔꯤꯌꯦ ꯃꯃꯥ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯍꯥ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯅꯪ ꯐꯣꯟꯗꯨꯁꯨ ꯆꯠꯇꯦ ꯑꯩ ꯐꯣꯟ ꯃꯩ ꯌꯥꯎꯗ꯭ꯔꯃꯦ ꯀ꯭ꯂꯥꯁ ꯇꯧꯔꯤꯅꯦꯅ ꯆꯥꯔꯖꯔꯁꯨ ꯂꯩꯇꯦ ꯑꯗꯨ ꯃꯩ ꯂꯣꯏꯕꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯒ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯒ ꯀꯩꯅꯣ ꯇꯧꯕ ꯆꯥꯔꯖ ꯇꯧ ꯊꯝꯃꯝꯕꯅꯤ ꯑꯗꯨ ꯈ꯭ꯋꯥꯏ ꯉꯥꯛꯏꯗꯤ ꯕꯆꯧ ꯍꯣꯏꯗꯣ ꯇꯥꯕ꯭ꯔꯣ ꯕꯥꯆꯧ ꯍꯣꯏꯒꯤꯗꯣ ꯍꯥꯏꯔꯣ ꯃꯣꯏꯗꯨ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯀꯅꯥꯝꯕꯨ ꯑꯣꯏꯗꯕꯅꯤ ꯕꯥꯆꯧ ꯃꯊꯟꯇ ꯇꯧꯑꯦꯕ ꯑꯧ ꯃꯣꯏ ꯆꯪꯅꯔꯨꯕ꯭ꯔꯣ ꯅꯣꯏ ꯑꯩꯈꯣꯏ ꯇꯣꯝꯕ ꯄꯣꯠ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯀꯨꯝꯕꯅꯤꯅꯦ ꯃꯣꯏꯒꯤ ꯀꯔꯤ ꯃꯅꯥ ꯃꯁꯤꯡ ꯀꯔꯤ ꯃꯤꯊ꯭ꯔꯨꯕꯤꯒ ꯍꯦꯛꯂꯛꯑꯣꯅ ꯅꯍꯥꯟꯃꯨꯛ ꯃꯊꯣꯏ ꯀꯩꯗꯧꯔꯒꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦ ꯀꯩꯁꯨ ꯇꯧꯗꯦ ꯈꯨꯗꯛꯇ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯀꯥꯟꯗ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯍꯤꯗꯥꯛ ꯒꯨꯂꯤ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯆꯥꯎ ꯑꯗꯨ ꯔꯨꯇꯤꯟꯗꯣ ꯅꯣꯡꯃꯗ 4 ꯅꯠꯇ꯭ꯔ 3 ꯑꯗꯨꯃꯥꯏꯅ ꯂꯧ ꯑꯥꯗ ꯄꯨꯈꯔꯦ ꯏꯕꯦꯝꯃ ꯑꯗꯣ ꯑꯩ ꯊꯥꯗꯤ ꯊꯥꯖꯗꯦꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯈꯨꯗꯛꯇ ꯇꯧꯕ ꯇꯦꯁꯇꯤ ꯍꯥꯏꯗꯤ ꯑꯣꯏꯗꯅ ꯍꯥꯏꯗꯤ ꯑꯔꯥꯟꯕ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯍꯧꯖꯤꯛꯀꯣ ꯑꯇꯣꯞꯄ ꯀ꯭ꯂꯤꯅꯤꯛ ꯑꯝꯗ ꯆꯠꯂꯀꯥꯟꯗ ꯇꯦꯁ ꯇꯧ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯁꯦꯡꯕꯗꯣ ꯈꯪꯕꯅꯦꯕ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯇꯧꯕꯁꯤꯗꯤ ꯍꯥꯏꯗꯤ ꯑꯁꯦꯡꯕꯗꯣ ꯐꯪꯗꯕꯅꯦꯕ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯗ 2 ꯑꯣꯏꯔꯀꯥꯟꯗ ꯅꯣꯡꯉꯥꯜꯂꯒ ꯀ꯭ꯂꯤꯅꯤꯛꯇ ꯄꯨꯔꯀꯥꯟꯗ ꯇꯧꯕꯗ ꯑꯣꯏꯔꯛꯇꯦꯕ ꯑꯗꯨ ꯅꯥꯗꯕꯒꯤ ꯑꯣꯏꯖꯕꯅꯤꯗꯅ ꯅꯥꯔꯗꯤ ꯑꯗꯨꯝ ꯑꯣꯏꯖ ꯃꯊꯪ ꯃꯤ ꯌꯥꯝ ꯑꯣꯏꯅꯔꯦ ꯆꯤꯡꯉꯥꯡꯗꯁꯨ ꯍꯟꯗꯛ ꯇꯧꯕꯗꯣ 19ꯅꯤ ꯄꯨꯂꯞ ꯑꯣꯏꯔꯤꯗꯣ ꯑꯗꯨ ꯃꯥ ꯍꯧꯔꯦꯟꯒꯁꯨ ꯅꯥꯔꯦ ꯐꯣꯜ ꯑꯃ ꯄꯥꯏꯈ꯭ꯔꯗꯤ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗ꯭ꯔꯥ ꯇꯧꯐꯝ ꯈꯪꯗ ꯂꯩꯗꯣꯏ ꯑꯗꯨꯒꯤ ꯈꯟꯕꯒꯤ ꯊꯨꯅꯁꯨ ꯇꯧꯕꯗ ꯄꯣꯠ ꯄꯥꯏꯕ ꯈꯣꯠꯄꯅ ꯍꯥꯏꯕꯗꯨꯗ ꯄꯨꯍꯟꯈꯤꯗꯕꯅꯤ ꯀꯞꯄꯒꯁꯨ ꯆꯠꯈꯤꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯗ ꯉꯥꯏꯔꯤꯕꯅꯤ ꯄꯥꯈꯠꯂꯦ ꯂꯥꯏ ꯈꯨꯔꯨꯝꯃꯤꯟꯅꯔꯁꯦ ꯁꯤꯗ ꯑꯩ ꯁꯨꯝ ꯅꯣꯛꯅꯤꯡꯉꯛꯇꯣꯔꯦꯗ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯇꯥꯕ꯭ꯔꯣ ꯅꯣꯏꯕꯥꯅꯤ ꯍꯜꯂꯣ ꯑꯅꯤꯃꯛ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯑꯩ ꯁꯤꯔꯦ ꯅꯣꯛꯄꯗ ꯁꯥꯎꯔꯕ ꯇꯧꯏꯁꯤꯅ ꯃꯊꯣꯏ ꯍꯜꯂꯣ ꯌꯥꯔꯦ ꯅꯣꯏ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯁꯨꯝꯅꯅꯦ ꯌꯨꯇꯨꯕꯔ ꯐꯂꯥꯡꯗꯒ ꯊꯥꯒꯠꯂꯛꯑꯦ ꯋꯥꯈꯜ ꯁꯥꯎꯅꯨ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯅꯪ ꯔꯤꯌꯦꯛꯁꯟꯗꯣ ꯌꯦꯡꯒꯦ ꯇꯧꯕꯅꯤꯗ ꯐꯖꯅ ꯂꯩꯌꯣ ꯐꯥꯒꯤ ꯇꯧꯕꯅꯤ
ꯑꯩꯅ ꯈꯜꯂꯤ ꯃꯥꯟꯗꯤ ꯍꯧꯖꯤꯛꯇ ꯀꯩꯅꯣ ꯇꯧ ꯂꯩꯔꯝꯃꯒ ꯅꯍꯥꯟ ꯑꯩꯅ ꯈꯜꯂꯦꯕ ꯈꯨꯗꯛꯇ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛꯏꯅꯣ ꯅꯍꯥꯟꯒꯤ ꯅꯣꯏ ꯇꯦꯁ ꯉꯥꯏꯕꯗꯨꯗꯤ ꯐꯅꯌꯥꯝ ꯀꯨꯏꯅ ꯆꯪꯕꯅꯦ ꯗꯨꯀꯥꯟꯒꯤ ꯇꯦꯁ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕ ꯑꯗꯨ ꯉꯥꯏꯕ ꯑꯗꯨ ꯔꯤꯖꯜ ꯂꯥꯛꯇ꯭ꯔꯤ ꯀꯥꯏꯔꯒꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯦ ꯑꯗꯨꯁꯨ ꯈꯜꯂꯦ ꯀꯩꯅꯣ ꯉꯁꯤ ꯇꯦꯁꯄꯨꯗꯤ ꯈꯨꯗꯛꯇ ꯇꯧꯕ ꯂꯥꯛꯏꯁꯤꯕꯨ ꯂꯣꯏꯔꯦꯕꯀꯣ ꯔꯤꯖꯜ ꯂꯥꯛꯅꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯂꯥꯡꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯅꯤ ꯑꯗꯣ ꯌꯥꯎ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯈꯨꯗꯛꯇ ꯃꯈꯥꯗ ꯑꯗꯨꯝ ꯔꯤꯖꯜ ꯄꯤꯔꯝꯃꯦ ꯃꯤꯅꯤꯠ 10 ꯀꯨꯟꯗ ꯉꯥꯏꯔꯒ ꯑꯅꯤ ꯌꯥꯎ ꯃꯥꯜꯂꯦ ꯃꯈꯥꯗ ꯌꯥꯏꯀꯣ ꯅꯣꯏ ꯄꯦꯔꯤꯒ ꯇꯧꯔꯒ ꯑꯁꯦꯡꯕ ꯍꯥꯏꯔꯛꯑꯁꯨ ꯃꯥꯜꯂꯔꯣꯏꯕ ꯑꯩꯗꯤ ꯁꯨꯝ ꯉꯝꯃꯛꯇ꯭ꯔꯕ ꯃꯑꯣꯡꯒꯗꯤ ꯀꯞꯄ ꯆꯠꯈꯤꯕꯅꯤꯒ ꯑꯕꯨꯡꯉꯣꯅ ꯁꯨꯝ ꯅꯥꯀꯟꯗ ꯅꯦꯚꯔ ꯇ꯭ꯔꯁ ꯌꯨꯇꯨꯕꯔ ꯐꯂꯥꯡꯗꯅꯦ ꯆꯦ ꯊꯦꯠꯂꯦꯕꯀꯣ ꯑꯗꯨꯅ ꯃꯀꯔꯅꯒ ꯑꯩ ꯅꯣꯛꯄꯁꯤ ꯏꯔꯩꯄꯣꯠꯅꯤ ꯍꯣꯏ ꯐꯖ ꯂꯩꯔꯣ ꯂꯣꯏꯁꯜꯂꯒꯦ ꯁꯥꯡꯃꯜꯂꯦ ꯑꯩꯒꯤꯁꯤꯁꯨ ꯌꯥꯏꯀꯣ ꯌꯥꯏ ꯌꯨꯇꯨꯕꯔ ꯑꯣꯏꯔꯣꯏ ꯊꯝꯃꯦꯀꯣ that's all my reactionꯗꯣ ꯄꯦꯔꯤꯒ ꯇꯧ ꯂꯩꯔꯝꯃꯃꯦ ꯍꯥꯏ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯍꯣꯏ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯑꯃ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯕꯁꯤꯡꯅ ꯂꯥꯏꯛ ꯅꯝꯕꯁꯨ ꯀꯥꯎꯕꯤꯔꯅꯨ ꯀꯃꯦꯟꯁꯨ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯩ ꯃꯔꯨ ꯑꯣꯏꯕꯗꯤ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ